Board of Secondary Education Manipur BoSEM na lauba High School Living Certificate Examination listing ani kun nga gi result ngasi haidoklagani. Ngasi nungthil pung 3 taba matamda BoSEM gi auditorium da pangthokadaba thoram amada exam asigi result lauthokani. Exam result asi board asigi website www.manresults.nic.in da fangani. Panbe yabadi Manipur gi ching amasung tamda hangba exam center chamaga yankai mangada chahi asigi February 18 dagi March 3 fauba chatharakiba examination asida government aided amadi private school chamapan nifugamapan gi apunba mahairoi listing kuntra taret ka yankai gani thoina saruk yakibani. Central Board of Secondary Education CBSE na lauba class 10 amadi class 12 examination listing ani kun nga gi result chatliba chayol asida soidana haidoklagani haidi. Board asina chapchaba matam ama hauzik fauba gi oina haidoktaba taragasu examination asigi result atuba matamda lauthoklagani haidi. Ningsingba yabadi CBSE na lauba class 10 amadi class 12 examination listing ani kun nga mari gi result ti mamang chahi gi May 18 da nongmata da lauthokhibani.